Good morning. Ayuki pung mangaga minute kun mapan tare hajik. Iru maitha loiraga Suryada ising khujai ama kachare eina. Suryada ising katpa loire aduga hojik imungi duk thangmai tharani. Laigi duk thaba loire hojik mapa election duty chatuine adugi chak thongne. Thong loire chak hojik magi thibirani aduga ma pijarani. Paru tumba hugatri madi nungainge tummi. Mapa loisal loina lai khurame thok tore adogi. Akoi sanu Thawai Nungaite Echa kapi mapa chattore haidana. Madi mapa da yam ngaujabane adugi. Chatpau chatri mapa se aduga kara matam halaktoino aina amuk tawise amuk. Chali ro mai sicho. Akoi paru tumogalaga phammaga leirame inge aina tasallaga. Hojik akoi gi mo breakfast ki taurani ado alu paratha taudoini akoi gina. Alugi paratha hauba loire hojik mayamsu chaminarasi. Breakfast su loire adoi thabak loisalaga barogi chakcha basu loire aduga matungda parudi chakcha loiraga iru maitharaga amuk tumgare. Ma tumgramina ai hojik thabak tauba yare ado ngarang leirakpado lolani hojik. Mapa.
लोनबा लोइबा ngamdre mayam pung ani dagi tawrakpada hojik 5 makhai tarake aduna ai loisallani hojik sandhya gi dup dip tharani aduna asigada video se ngasi gi oina loisanjarage mayam amuka mu asi loiraga jinganjarake mayamda